Glasgow da laiba Indian restaurant amagi napkin da yakpa India gi mapta North East ki state sing yawram dabadagi Maikai kayadagi yaning daba phongdonaraklei. Mr. Singh India, the home of curry, Kauba restaurant aduna Glasgow Commonwealth Games saruk yaba lakpa Indian contingent adu host tokibane. Maduda restaurant adugi napkin da yekliba India gi map aduda North East ki state sing yawram daba adu Olympic bronze medalist Lovelina Borgohain thengrakibane. Thawong adugi mayukta Boxing Federation of India na akan mong objection tawraklei. Lovelina na hai restaurant asigi napkin yekliba India ge map asida awang nongpogi state amata yawramte. India represent tawbada leibak asigi mafam khudingmak maru oi amade yawfam thoi haike. Lovelina na thamkiba wafam sing adu sagoladuna Boxing Federation of India gi president Ajay Singh na hai controversy asida yawriba asi awang nongpogi state sing khakta nate. Map aduda awang nopokil state amata yawramdaba asigi mathakta Jammu amasung Kashmir su mapung fana yawramdaba thengnare. Restaurant asigi management na aranba map yawriba napkin sing asi athubada sizinaba lepaga loinana achumba map yawba napkin sing na mahut singadabane. Malemgi leibak kayagi mamangda India promote tawnabu honabada asigumba chakshindabagi mami asi makha tana tahonbiganu haikei.